Staying says Sumina Quina 100 rupees. by Shazeko. Sumina scan to Matamda 200 rupees. Quiggy scan Dorga Pakleva. 200 rupees. At the Gi Sigi Lupayan Kajizo Sumina scan to Matamda 50 rupees. my talk by Tareko. Lupasama is just my Hamada Takpa. 100 rupees. Right now. 100 rupees. And the Kisilupa Punjima Tamseb. 20 rupees. Sumina. 10 rupees. Kurumzari yang biri penapu channel si mai kedi an maktada taram noksari yang biri ba kwai penapu mamang so khoina thamjagre masigi matangda madudi kaino haijar kanda adom adongi mobile number adu da haibatare adom adongi mobile number du da adongi meming da leiba mobile number si kaya yamna issue tawgrabage maramdi adom na kayamba mobile number matanare tanda matamda adom na piriba documents adom na piriba details singdu da atopa hairiba mobile du number du adom da issue toriba kangu sing aduna haibatare ko adongi mobile number du piba khatana tan atopa number kya am issue tawba leibra haibatu masigi matangda khoina khangmina ba yai maduni kaino hajar kanda mamana khoin thamjagra bani madudi khoina masida tefcop consumer portal haina adongi mobile da thabira su yare aduna takana adongi computer da sudum sumaina laptop da sumaina dum thabi bai tefcop consumer portal mamang da lai batat lai sumaina https hairga sumaina lai sumaina tawbigani tawr matungda kaina kanda masida adong na tawdapsi handi akoigi Manipursu Haplakle atotopa state khardi kolaga akoi Manipur yaramda bane adubu hojikti Manipursu hapsan bire madudi kaino kanda sanga yengse sida yengbiyo mamangda koina thamjagiba program da sida tefcov.dgtelecom.gov.in haina thoe masida damna ubigani sida empowering consumer hairko slereko currently this facility is available only to Andhra Pradesh, Kerala, Rajasthan, Telangana, Jammu and Kashmir, Ladakh, adagi Meghalaya, Tripura, Mizoram, Arunachal Pradesh, Nagaland. Ado haibista makhada khoiki Manipur su yawra haitare sida Manipur, Andaman and Nicobar Island ko Chandigarh, Lakshadweep and Puducherry consumers sumaina yawre sida adom to wigadabsi adom na hojik pairiba mobile number du sida enter your mobile number haida aduna mobile number du nambigani aduni mobile number tu aina hojik demonstrate oina tu mai usarake ai sagi mobile number hapjaraga haibtare sumaina koina mobile number sa hape mobile number sa hap matunda koina request OTP kita mutta koina apply tawgani request OTP apply tor matunda adamda OTP number ama lakmani habitare ko sumaina namme namatunda OTP number ama aigonda aigi mobile do hojik lae lakpase hojik ai mobile number sida la aprina sida OTP number hapsan birabage OTP number se hapsala matunda koina validate aina sidi nambirani namakanda da state ubiragani ko adongi list of mobile numbers register on your IDs aina thogle state thogle ba jingsi yangbc state adomna darka oi basi karino hakanda adongi meming da natrak adongi ID da phone number care issue to work ha ma khoi sa khangungame ko sida tuwana loiba ma leire si ai sagi number ne haibatare ko tuwana loiba sim leire si ma leire aduga the number amaga lai last 323 na loiba maga sigi number sida adubu masida adon thamjaning si adongi number du issue to wa amadi yaure sigi marksta adu number list me am tholkaneba adongi maming da tawgiba me ama adubu adamna haiba number du require oidraba natragana haiba number da adamna khangdraba natraga haiba number du kana makhana lana issue tawgre haiba sima sigi matasta ki masi mafam se koina khamanga me adu madu akoina sida this
is not my number hairaga orju yare natraga not require hairju yare natraga require haina khoi sida option ahom thona piri haiba number du ki makhada haiba sida ekhoina this is not my number hairju yare aduga nangna sinna gidraba number di oiba nangi di oijaba aduga not require haira khoina sida nambiraga hairiba du akoina thabi gani haitare aduga amana this is not my number hairaga sida click tawbiraga haiba number sida ko haiba number sida click tawbiraga report tarkanda haiba number du block tawgini haiba tare chanhan karo chanhalaro haiba tare sumai tawduna lay ado hai report asi adomna yamna kanaba pot ni adongi mamingda ade adongi ID da kana adongi number du sinari gi haiba du gi matangda khangma ngami aduna haiba si sinaraga adongi mobile number du kaya yamni su tawrabge natra kari ke leirabge haiba du makam ngamni aduga atopa makha atopa update khrasu thamjarke makha tana yangmina kise sumaina yangbio si scan tawbada 50 rupees. sumaina pasa tak pa tare adai si 200 si sumaina thambada 200 rupees. sumaina scan tawe ko adai ki sigi pa kunja pijijo 20 rupees. sumaina tak pa tare 20 rupees. ado masi kari no jabda khoi ki India gi paisa jing je khoi ma chu je makal myam thole ko ma chu makal myam thopa loina na khoina paisa seng mana kai no na taga na paisa sa khai di khoi gi jali not kum mana karam no ja khoi kaim da khang de ba adi khang bu du wa ba oi je matam da adu hai po si kai no kana khoi gi Reserve Bank of India na khoi gi Play Store da ose ku di upload tor ga phangal le myam na kana ba si pire adu masi kari no ha kana khoi gi currency je khoi gi scan tawningai semba kaino ne ba khoi gi app ne ba 200 rupees. samaina adabu thamjaning je masi kari mang se mino har kanda aikoina To access the help akoina masdida akoina phaba mna kari no kanda masdida akoina currency myam si akoina scan taw matamda hai ri baisa si kari no adi lupa kaya sa pino hai ba se akoina khangwa ngame adu masi sina akoina auba mi de akoina mid mai have de akoina mid tang da ba adi akoina hasang da disable oi da mi de akoina yeng de lai lai na si lupa kaya no ja akoina khangame adu khangam ba do akoi khang ga chu aikoina taba akoi disable oi ba mi mya man lai hai ma mi du na ma mi su udraba adi mana su tadraba adu mi de hai ba kaino se de fc ko thangda atopa mina mangon da pire pisa da lupa kaya no hai ba do akoina khangningai gi damak ta hai ba tare sei da khoi gi yamna kana ba pot ni hai mangon da pire pisa da lupa chani ni hai ga di hai ba mobile na mangon da scan tori yeng matam da mangon da vibrate pi ba hai tare vibrate pi ba se kamai na pi beno hai kanda elpa chani orga na vibrate si nipal lak pi ba adagi lupa yankhai ja pi orga na taruk lak pi ba smai taw da na kunja pi orga na kya pi ba hai da na smai na mai makhan ji piri aduna hai po se akoina mayam na jus kana khon thiri ba se akoina zalino se khangba ngam gadra na tra ko inde pisa se kamaina khangam ga dagi hai bi matang da di ebasi ayu waklon da di madumakti natte adubu hai ba se akoina disable oi ba missing na di am laina hai ba fc ko thangda mangon da kana ba ya ba poti oi hai ba tare adra masri da akoina su hek pisa se akoina lupa kya no de akoina u da khange ne ko samai ni yeng lupa kya no de khange adu hai ba sa lupa adu ni khanga ga su akoina taba disable oi ba mayam ma lai hai ba mayam du da hai ba sa lupa kya gi pon no hai ba ji khangni gi da muta akoina hai ba e ba se akoina sina ba app si da ma gi akoina taw gi ba pot gi akoina chang gi ba paisa kaya akoina scan taw gre yeng gre adu hai mayam da akoina sa yeng ba ya ba akoina sei da akoina sai hoji lupa sani yeng gre tai kya da 4 April ayo ji semje video ji 4 April gi ni semja ba se aduga si success pa kun taw gre samaina khoi yeng ba ya aduga hai ri ba paisa makhal jing du lupa kaya da kaya na vibrate taw gani hai da kya vibrate taw da ge hai de phone da mangon da vibrate taw ma khota khangan ba hype tare ne ko samai taw du na yeng ba ya sei da khoi lupa kaya no mani pi ai ba du lupa kya khoi scan taw ge hai bi na khoi stagi khangmanga me tare ando haiba app asi da adom na hena details khangning ba adigi adom na hena post kari no amauta na khangning ba tar ga di khoi gi play store da khoi gi money haina mani haina
ꯐꯪꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯍꯥꯏꯔꯤꯕ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯨꯗ ꯆꯪꯕꯤꯔꯒ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯔꯚ ꯕꯦꯡ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯣꯟꯁ ꯇꯧꯔꯛꯄꯅꯤ ꯀꯨꯏꯕꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯥꯟꯅꯕꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯇ ꯁꯤꯒꯤ ꯑꯞꯗꯦꯠꯁꯤ ꯇꯧꯖꯕꯅꯤ ꯑꯇꯣꯞꯄ ꯃꯈꯥ ꯑꯇꯣꯞꯄꯁꯨ ꯇꯧꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ